ꯄꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯕꯗ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯒꯗꯕ ꯃꯤꯑꯣꯏꯗ ꯄꯤꯕꯤꯌꯨ꯫ ꯑꯦꯒ꯭ꯔꯤ, ꯍꯦꯜꯊ ꯑꯃꯗꯤ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯔꯤꯕ ꯄꯣꯔꯠꯐꯣꯂꯤꯑꯣ ꯑꯍꯨꯝ ꯑꯁꯤ ꯄꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯆꯥꯅꯕ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯃꯤꯁꯛꯇ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯍꯥꯏꯅ ꯌꯨꯝꯕꯤ ꯑꯦꯒ꯭ꯔꯣ ꯐꯥꯔꯃꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯌꯔꯃꯦꯟ W. ꯑꯣꯖꯤꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯛꯄꯗ ꯇꯔꯥꯝꯅ ꯖꯨꯝꯕꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ 2022 ꯐꯥꯎꯕꯗ ꯂꯧꯃꯤꯁꯤꯡꯒꯤ ꯏꯟꯀꯝ ꯗꯕꯜ ꯑꯣꯏꯍꯟꯅꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯃꯥꯏꯗ ꯐꯥꯔꯃꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯝꯄꯅꯤ 10,000 ꯂꯤꯡꯈꯠꯄꯗ ꯅꯥꯔꯕꯥꯔꯗ ꯃꯅꯤꯄꯨꯔ ꯔꯤꯖꯟꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯑꯃꯗꯤ ICAR KVK ꯏꯝꯐꯥꯜ ꯋꯦꯁꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯗꯨꯅ ꯁꯦꯝꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯊꯕꯛꯁꯤꯡꯗ ꯂꯩꯉꯥꯛꯇ ꯇꯥꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯌꯨꯔꯤꯌꯥ ꯐꯪꯅꯗꯕꯒꯤ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯀꯌꯥꯗ ꯌꯨꯝꯕꯤꯅ ꯂꯩꯉꯥꯛꯇ ꯌꯨꯔꯤꯌꯥ ꯐꯪꯍꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯣꯏꯕ ꯉꯝꯂꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯉꯥꯛꯅ ꯂꯧꯃꯤꯁꯤꯡꯕꯨ ꯇꯥꯎꯍꯟꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯐꯥꯗꯣꯛꯄꯤꯈꯤꯕ TT ꯁ꯭ꯇꯦꯝ ꯃꯔꯥ ꯂꯩꯔꯝꯗ꯭ꯔꯦ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯐꯥꯗꯣꯛꯄꯤꯈꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯇꯦꯕꯜ ꯇꯦꯅꯤꯁ ꯆꯦꯝꯄꯤꯌꯟ ꯂꯟꯔꯤꯟ ꯄꯨꯏ ꯂꯥꯟꯁꯣꯟ ꯀꯤꯃ ꯆꯍꯤ 12 ꯉꯁꯤ ꯃꯨꯝꯕꯥꯏ ꯍꯥꯏꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯔꯤꯟ ꯄꯨꯏ ꯀꯨꯝꯖꯥ 2019 ꯗꯤꯁꯦꯝꯕꯔꯗ ꯃꯣꯖꯥꯝꯕꯤꯛꯇꯒꯤ ꯃꯍꯥꯛꯀꯤ ꯍꯜꯂꯛꯄꯒꯤ ꯇ꯭ꯔꯤꯞꯇ ꯃꯨꯝꯕꯥꯏ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯈꯤꯕ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯆꯥꯔꯖ ꯑꯃꯗ ꯌꯥꯎꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯕꯜ ꯇꯦꯅꯤꯁ ꯄ꯭ꯂꯦꯌꯔ ꯑꯁꯤꯅ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯥꯔꯀꯣꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯕ ꯕꯦꯒ ꯑꯃ ꯂꯣꯏꯅꯔꯛꯈꯤ ꯑꯃꯗꯤ ꯃꯉꯣꯟꯗꯒꯤ ꯂꯨꯄꯥ 40,000ꯒꯤ ꯃꯦꯊꯥꯀꯣꯂꯣꯟ ꯐꯪꯕ ꯉꯝꯈꯤ꯫ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣꯅ ꯂꯟꯔꯤꯟ ꯄꯨꯏꯕꯨ 2018ꯒꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯃꯨꯝꯕꯥꯏꯗꯒꯤ ꯐꯥꯈꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯀꯦꯁ ꯂꯥꯟꯊꯦꯡꯅꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯗꯅ ꯂꯟꯔꯤꯟ ꯄꯨꯏ ꯀꯩꯁꯨꯝꯁꯪꯗ ꯐꯥꯗꯣꯛ ꯇꯥꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯟꯔꯤꯟ ꯄꯨꯏ ꯏꯟꯗꯤꯌꯥꯒꯤ ꯇꯦꯕꯜ ꯇꯦꯅꯤꯁ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯜ ꯀꯌꯥ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯟꯇ꯭ꯔꯦꯟ ꯅꯥꯏꯖꯦꯔꯤꯌꯥꯗ ꯒꯟꯃꯦꯟꯁꯤꯡꯅ ꯃꯤꯑꯣꯏ 10 ꯍꯥꯠꯈ꯭ꯔꯦ꯫ ꯅꯥꯏꯖꯦꯔꯤयाꯒꯤ ꯁꯟꯇ꯭ꯔꯦꯟ ꯁ꯭ꯇꯦꯠ ꯅꯥꯏꯖꯔꯗ ꯂꯩꯕ ꯂꯣꯀꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯒꯟꯃꯦꯟꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 10 ꯁꯤꯔꯦ ꯍꯥꯏꯅ ꯅꯥꯏꯖꯦꯔꯤꯌꯟ ꯄꯨꯂꯤꯁ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯏꯖꯔꯒꯤ ꯄꯨꯂꯤꯁ ꯆꯤꯐ ꯋꯥꯂꯥ ꯀꯨꯌꯔꯁ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯤꯅꯥꯗ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯒꯟꯃꯦꯟꯁꯤꯡ ꯑꯗꯨꯅ ꯃꯒꯥꯃꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯑꯣꯐꯤꯁꯥꯔ 3 ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯕꯗ ꯂꯣꯀꯦꯜ ꯒꯚꯔꯟꯃꯦꯟꯠ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯗ ꯆꯠꯊꯈꯤꯕ ꯑꯦꯁꯣꯜꯠꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 3 ꯑꯃꯁꯨꯡ ꯚꯤꯖꯤꯂꯦꯟꯇꯤ 3 ꯍꯥꯠꯈꯤ꯫ ꯑꯦꯇꯦꯀꯔꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯇꯤꯒꯦꯜ ꯁ꯭ꯀꯣꯠ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯄꯥꯔꯁꯟꯁꯤꯡ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟꯁꯤꯡꯕꯨ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯃꯁꯤꯗ ꯀ꯭रिꯃꯤꯅꯦꯜꯁꯤꯡ ꯐꯥꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯑꯋꯥꯡ ꯑꯃꯁꯨꯡ ꯃꯌꯥꯏ ꯊꯪꯕ ꯂꯝꯗꯝꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤ꯫ ꯔꯨꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯥꯎꯟ ꯁꯦꯟꯇꯔ ꯑꯃꯗ ꯕꯣꯝꯕ ꯀꯥꯞꯁꯤꯟꯕꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ꯫ ꯔꯨꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ ꯇꯥꯎꯟ ꯑꯃꯗ ꯕꯣꯝꯕ ꯀꯥꯞꯁꯤꯟꯕꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯉꯁꯤ ꯔꯨꯁꯤꯌꯥꯟ ꯐꯣꯔꯁꯁꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯇꯥꯎꯟ ꯑꯃꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝꯕ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯔꯨꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤꯕ ꯑꯁꯤ ꯆꯌꯣꯜ 4 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯑꯃꯅ ꯁꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯔꯣꯞꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯈꯥꯔꯀꯤꯚ ꯁꯤꯇꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯃꯦꯔꯦꯐ ꯇꯥꯎꯟꯗ ꯀꯜꯆꯔꯦꯜ ꯁꯦꯟꯇꯔ ꯑꯃ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯔꯨꯁꯤꯌꯥꯅ ꯕꯣꯝꯕ ꯇꯧ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯗ ꯇꯥꯈꯤ꯫ ꯍꯧꯖꯤꯛ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10ꯒꯤ ꯐꯤꯕꯝꯗꯤ ꯂꯨꯅ ꯂꯩ꯫ ꯔꯨꯁꯤꯌꯥꯟ ꯐꯣꯔꯁꯅ ꯌꯨꯀ꯭ꯔꯦꯟ ꯁꯤꯇꯤꯁꯤꯡꯗ ꯕꯣꯝꯕ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯐꯦꯁꯕꯨꯛꯇ ꯊꯥꯗꯣꯔꯛꯈꯤꯕ ꯁꯛꯇꯝ ꯑꯃꯗ ꯔꯤꯖꯅꯦꯜ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯁꯤꯡꯅ ꯁꯦꯌꯔ ꯇꯧꯈꯤꯕ ꯐꯣꯇꯣ ꯑꯃꯗ ꯃꯊꯣꯜ ꯂꯣꯡꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯕꯣꯝꯕ ꯇꯥꯁꯤꯟꯕꯗꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯠꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗ ꯂꯩꯔꯤꯕ ꯑꯅꯤꯁꯨꯕ ꯁꯤꯇꯤ ꯈꯥꯔꯀꯤꯚ ꯑꯃꯗꯤ ꯃꯤꯔꯤꯐꯥꯗ ꯔꯨꯁꯤꯌꯥꯅ ꯍꯟꯗꯛꯀꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯌꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯔꯨꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯒꯣꯏ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯔꯤꯄꯣꯔ ꯄꯣꯔꯠ ꯁꯤꯇꯤ ꯑꯁꯤꯗ ꯕꯣꯝꯕ ꯇꯧ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯚꯤꯂꯤꯌꯟ ꯆꯥ ꯀꯌꯥ ꯑꯃ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯔꯨꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤ꯫ ꯀ꯭ꯔꯦꯝꯂꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯈꯣꯡꯃꯥꯡ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯕ ꯎꯠꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯇꯞꯊꯕꯒꯤꯗꯃꯛꯇ ꯔꯨꯁꯤꯌꯥꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯅ ꯅꯧꯅꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫
Marakasida Ukraine ki maikede gi Turkey yauna balem gi liba kyana Ukraine bu Russia kalan lepna bedel chataba matam da security gi guarantee offer dawa pamle. Ukraine ki foreign minister Dmytro Kuleba ngasi photo ki pada Turkey na Ukraine ki president Volodymyr Zelensky amati Russia ki president Vladimir Putin ga haktenana wari sanabo hona pada bateng pangle bani. Ukraine ki president lawri bamha ki firepta karigumba ahungba amata leite English amaga sapan marfa drama thoida Soviet Union kai ki matam da Laigiba Ukraine ki ngangkoi paring adu mahna recognize tawe. Russia na English ani taraga mari ki matam da Ukraine ki Crimea Peninsula punamdan annex tawke. Loina na Ukraine ki nopuk tangbat Donbas ki area riba Luhansk amdi Donetsk ki self-proclaimed republic po maning makha tamle ana lauthoki basida Russian recognize tawkrabani hare. Cyclone Asani Mars kunmathoida Andaman and Nicobar da lakpa yana leire. Sayesi ki oina ahanba cyclone oirba cyclone Asani Mars ki tang kunga mathoida Andaman amadi Nicobar da lakpa yana leire ana official report ambagi matungina fangdogle. Mars ki tang kun mathoida cyclone Asani asilak laga Bangladesh amadi Myanmar tamna satkigani. Southeast ki region oiriba Bay of Bengal da cyclone storm thoklaba yana lei. Andaman amadi Nicobar da Mars ki tang kun mathoida cyclone Asani asina laklaba matung tarakpada Bangladesh amadi Myanmar tamna satkigani. Southeast ki region oiriba Bay of Bengal ki low pressure area da cyclone storm wase Mars tang kun mathoida lakpa yana lei. South Bay of Bengal ki central party ki low pressure Central part ki low pressure area di kinopok amadi awang nopok thang saruklom da satkigani. Thangjan mit ki ayuk Mars tang taraga mapanda South Andaman Sea gata thangna ba amadi khanopok thang ba Bay of Bengal ki sarukda cyclone du leigani. Masigi matung tarakpada Andaman amadi Nicobar Island da tamna lakpa yana lei. Bangladesh ki manak nakaba Myanmar ki awang thang ba samudra khongpan ki akoibada Mars kunithoi da cyclone Asani thunglagani. Koida kanak na IED pokai pada Pakistan ki paramilitary person mari sire. Labakupon mita Koita ki Shivi district ki Sangan area da Pakistan Frontier Court FC ki kanboy amada bom pokai ki bada yamra bada FC ki person mari sikri amasung atai person tara asoka banangkre and officers singa warol paladuna don ki report amada hai CV ki assistant commissioner Sana Mahazavin na fongdo ki bada Blazado improvised explosive device IED amada thon ki bane asoka mi tara adu ki manung da taro ki phibam luna lairi amasung koi CV ki combined military hospital treatment sadhare sairaga sida Baluchistan ki chief minister ki hongmari leinaba advisor Merjia Longobe na thodok adu kandem tawkre amasung asokpa FP person adu da khwaidagi faba medical treatment phangana ba mari leinaba sinda kangan gre bom pokha andana mi ki asi ki bidasu man awa fongdokre Advisor asina haiki madudi terrorist na asinga babang dabagi thabak kya chataduna Balochistan da marata phibam ambalakana na paikal libesing area batana na bahonari Balochistan government ki spokesperson Farah Azim Sana su thawdo aduba condemn tawkhiba galoina na miyukya sikibada awa bofongdokre man haiki madudi security force in the Balochistan da marata phibam lakana na bahonari besing yamna singthani ngai oi Aribada content sing asigi marwai pau khara asiba pau damdariba Manipur local news YouTube channel amadi Facebook page asidagi yang beri beberapa nama patah kasari channel lesana tonton kanara badi subscribe to bitri besana subscribe to birum boloinana like and share to suka wiga dok nama po ambakana thakasari